ꯑꯄꯨꯝꯕ ꯐꯨꯡꯕꯪꯅꯗꯨꯅ ꯇꯨꯝꯊꯕ ꯌꯥꯗ ꯏꯔꯦꯜ ꯃꯥꯗꯣ ꯉꯥꯏꯍꯥꯛ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯃꯥꯕꯨꯗꯨꯕꯨ ꯅꯨꯡꯁꯤꯕ ꯃꯇꯧꯗ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯃꯤꯀꯨꯞ ꯈꯔ ꯌꯦꯡꯂꯝꯂꯕ ꯇꯨꯡꯗ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯁꯨꯝ ꯑꯁꯥ ꯄꯨꯝꯕ ꯃꯪꯗꯨꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯇꯠꯄ ꯂꯩꯇ ꯀꯥꯈꯠꯂꯤꯕ ꯊꯥꯟꯖ ꯃꯉꯣꯟꯗ ꯃꯤꯠ ꯀꯨꯞꯇ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯂꯩ꯫ ꯋꯥꯈꯜ ꯑꯃꯗ ꯁꯨꯃꯪꯂꯤ ꯃꯥ꯫ ꯑꯁꯨꯝ ꯏꯔꯦꯜ ꯃꯥꯅ ꯐꯝꯂꯤꯉꯩ ꯃꯤꯀꯨꯞꯇꯨꯗꯅꯤ ꯂꯥꯞꯅ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯛꯄꯗꯨ ꯏꯔꯦꯜꯒꯤ ꯃꯃꯤꯠ ꯑꯅꯤꯅ ꯎꯔꯛꯏ꯫ ꯂꯥꯞꯅ ꯎꯕꯗ ꯑꯦꯄ꯭ꯔꯣꯟ ꯂꯤꯠꯄ ꯗꯣꯛꯇꯔ ꯑꯃꯁꯨ ꯇꯥꯟꯅꯔꯛꯄꯒꯨꯝꯅ ꯇꯧꯔꯤ ꯏꯔꯦꯜ ꯃꯥꯅ ꯎꯕꯗ꯫ ꯑꯁꯨꯝ ꯃꯥꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯅꯥꯛꯇꯨ ꯇꯝꯅ ꯅꯨꯄꯤꯗꯨꯅ ꯅꯛꯁꯤꯜꯂꯛꯄ ꯃꯤꯀꯨꯞꯇ ꯇꯥꯟꯅꯔꯛꯂꯤꯕ ꯅꯨꯄꯥꯗꯨꯅ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯍꯥꯏꯅ ꯈꯥꯝꯂꯛꯄꯗꯨꯁꯨ ꯇꯥꯔꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯏꯔꯦꯜ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯥꯡꯗ ꯆꯦꯜꯂꯛꯏꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯛ ꯐꯥꯔꯛꯏ꯫ ꯂꯂꯩꯃ ꯅꯨꯄꯥ ꯑꯗꯨꯅ ꯐꯥꯔꯛꯄꯗꯨꯗ ꯍꯥꯏꯔꯛꯏ, "ꯊꯥꯗꯣꯛꯑꯣ, ꯀꯩꯒꯤꯅꯣ ꯅꯪ ꯑꯩ ꯐꯥꯔꯤꯁꯦ? ꯊꯥꯗꯣꯛꯑꯣ!" ꯌꯥꯏꯈꯣꯝꯕꯅ ꯂꯥꯎꯔꯛꯏ, "ꯑꯝꯇ ꯈꯥꯝꯕꯤꯌꯣ, ꯅꯥꯟꯊꯣꯛꯍꯟꯒꯅꯨ!" ꯏꯔꯦꯜ ꯗꯣꯛꯇꯔꯗꯨꯅ ꯍꯥꯏꯔꯛꯏꯕꯗꯨ ꯇꯥꯔꯗꯨꯅ ꯂꯂꯩꯃꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡꯗꯨꯕꯨ ꯆꯦꯟꯅ ꯄꯥꯏꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯊꯝꯃꯤ꯫ ꯋꯥꯗꯤ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯅꯗꯦ꯫ ꯏꯔꯦꯜ ꯅꯨꯄꯤ ꯃꯉꯣꯟꯗ ꯇꯊꯛ ꯇꯊꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯌꯥꯏꯈꯣꯝꯕꯅ ꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯗꯨꯗ ꯂꯂꯩꯃ ꯃꯁꯥꯗꯨꯃꯨꯛ ꯏꯔꯦꯜꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯉꯝꯗꯦ, ꯃꯥꯅ ꯅꯨꯄꯤ ꯑꯣꯏꯕꯅ꯫ ꯅꯨꯄꯥ ꯃꯥꯒꯤ ꯄꯥꯡꯒꯜ ꯀꯟꯈ꯭ꯔꯦ ꯅꯨꯄꯤ ꯃꯉꯣꯟꯗꯒꯤ꯫ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯗꯨꯗ ꯏꯔꯦꯜꯅ ꯂꯂꯩꯃꯒꯤ ꯃꯈꯨꯠ ꯄꯥꯏꯔꯝꯕ ꯏꯔꯦꯜꯒꯤ ꯃꯈꯨꯠꯇꯨꯗ ꯂꯂꯩꯃꯅ ꯃꯌꯥꯅ ꯀꯟꯅ ꯆꯤꯛꯏ꯫ ꯏꯔꯦꯜ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯃꯌꯥꯅ ꯀꯟꯅ ꯆꯤꯛꯂꯛꯄꯗꯨꯗ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯅꯨꯄꯤꯗꯨꯕꯨ ꯐꯠ ꯊꯥꯗꯣꯛꯏ꯫ ꯂꯂꯩꯃ ꯆꯦꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯏꯔꯦꯜꯅ ꯑꯃꯨꯛ ꯐꯠ ꯐꯥꯈꯤ꯫ ꯂꯨꯝ ꯂꯨꯝ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗ, "ꯀꯩꯒꯤꯅꯣ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯆꯦꯟꯅꯕ ꯑꯗꯨꯝ ꯍꯣꯠꯅꯔꯤꯁꯦ? ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯜꯂꯨꯕꯒꯤ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯔꯥ? ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ, ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯁꯅꯨ, ꯊꯥꯗꯣꯛꯑꯣ ꯑꯩꯒꯤ ꯈꯨꯗꯥꯡꯁꯦ, ꯑꯩ ꯁꯣꯏꯗꯅ ꯃꯣꯏꯅ ꯐꯥꯈ꯭ꯔꯅꯤꯌꯦ, ꯁꯦ ꯊꯥꯗꯣꯛꯑꯣꯕ ꯄ꯭ꯂꯤꯖ!" "ꯗꯣꯛꯇꯔꯁꯤꯅ ꯅꯪꯕꯨ ꯀꯔꯝ ꯐꯥꯗꯣꯏꯕ? ꯊꯥꯗꯣꯏ, ꯗꯣꯛꯇꯔꯁꯤꯅꯗꯤ ꯅꯪꯕꯨ ꯈꯥꯝꯃꯣ ꯍꯥꯏꯔꯤꯁꯤꯗꯤ!" ꯑꯁꯣꯝꯗ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯕꯥꯅꯨ ꯑꯅꯤꯗꯨꯁꯨ ꯂꯂꯩꯃ ꯂꯩꯔꯝꯗꯕꯗꯨꯗ ꯄꯥꯈꯠꯅ ꯊꯤꯅꯔꯛꯄꯅꯤ꯫ ꯅꯔꯁꯁꯤꯡ ꯑꯃꯗꯤ ꯁꯦꯀꯨꯔꯤꯇꯤ ꯀꯌꯥ ꯆꯪꯗꯨꯅ ꯊꯤꯅꯔꯤ꯫ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯕꯥꯅꯨꯅ ꯊꯤꯔꯛꯄ ꯃꯤꯀꯨꯞꯇ ꯅꯨꯄꯥ ꯑꯃꯅ ꯂꯂꯩꯃ ꯐꯥꯗꯨꯅ ꯂꯩꯕꯗꯨ ꯎꯔꯛꯏ꯫ ꯌꯥꯏꯈꯣꯝꯕꯅ ꯆꯦꯟꯁꯤꯟꯈꯤꯕꯗꯨ ꯎꯏ꯫ ꯍꯤꯌꯥꯏꯅꯨ, ꯕꯥꯅꯨ, ꯅꯔꯁ ꯑꯃꯗꯤ ꯁꯦꯀꯨꯔꯤꯇꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯌꯥꯏꯈꯣꯝꯕ ꯂꯂꯩꯃꯒꯤ ꯃꯈꯨꯠꯇꯨ ꯐꯥꯏ, ꯑꯗꯨꯒ ꯆꯦꯜꯂꯛꯄꯒꯤ ꯈꯖꯤꯛ ꯋꯥꯕ ꯈꯣꯟꯐꯝꯗ ꯍꯥꯏꯔꯛꯏ, "ꯀꯩꯒꯤꯅꯣ ꯆꯦꯟꯅꯕ ꯍꯣꯠꯅꯔꯤꯁꯦ ꯂꯂꯩꯃ? ꯅꯪꯕꯨ ꯑꯅꯥꯕ ꯐꯅꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯅꯪꯕꯨ ꯐꯅꯕ ꯍꯣꯠꯅꯔꯤꯁꯦ? ꯀꯩꯒꯤꯅꯣ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯇꯧꯕꯗꯧꯅ ꯇꯧꯔꯤꯁꯦ?" ꯏꯔꯦꯜ ꯉꯁꯥꯏ ꯃꯈꯩ ꯄꯥꯏꯔꯝꯕ ꯂꯂꯩꯃꯒꯤ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯁꯥꯗ ꯈꯖꯤꯛ ꯉꯛꯆꯥꯅꯩ ꯃꯥ ꯀꯔꯤꯅꯣ ꯍꯥꯏꯅ꯫ ꯌꯥꯏꯈꯣꯝꯕ ꯏꯔꯦꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯊꯥꯒꯠꯆꯔꯤ ꯁꯣꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ." ꯏꯔꯦꯜ ꯍꯥꯏꯅ ꯉꯛ ꯅꯣꯝꯂꯝꯂꯒ ꯃꯣꯃꯣꯟ ꯅꯣꯛꯏ꯫ ꯂꯂꯩꯃ ꯃꯥꯗꯤ ꯏꯔꯦꯜꯗ ꯑꯈꯥꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯁꯤꯟꯊꯔꯛꯄ ꯄꯤꯔꯥꯡꯁꯨ ꯇꯅꯧꯔꯕꯤ ꯅꯨꯄꯤ ꯃꯥꯒꯤ ꯈꯖꯥꯏ ꯅꯥꯀꯟ ꯑꯅꯤꯃꯛ ꯃꯄꯤꯅ ꯆꯣꯜꯂꯤ꯫ ꯑꯗꯨꯒ ꯏꯔꯦꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ, ꯅꯪꯅ ꯑꯩꯒꯤ ꯑꯁꯥꯕꯨꯁꯨ ꯊꯨꯒꯥꯏꯕ, ꯅꯪ ꯐꯠꯇꯕ ꯃꯤꯅꯤ." ꯏꯔꯦꯜ ꯅꯨꯄꯤꯗꯨꯗ ꯃꯃꯥꯏ ꯁꯨꯛꯅ ꯌꯦꯡꯗꯨꯅ ꯂꯩ, ꯋꯥ ꯂꯥꯟ ꯉꯥꯡꯗꯦ꯫ ꯇꯟꯖꯥꯗꯨꯗ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯕꯥꯅꯨꯁꯨ ꯆꯦꯟꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯂꯂꯩꯃꯕꯨ ꯐꯥꯅꯕ ꯍꯣꯠꯅꯩ꯫ ꯍꯤꯌꯥꯏꯅꯨ ꯃꯁꯨꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯁꯨ ꯊꯣꯏꯕꯤꯌꯦ, ꯀꯩꯒꯤꯅꯣ ꯅꯪꯅ ꯆꯦꯟꯅꯕ ꯑꯗꯨꯝ ꯍꯣꯠꯅꯔꯤꯁꯤꯕꯣ? ꯅꯪ ꯁꯤꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ?" ꯌꯥꯏꯈꯣꯝꯕ ꯍꯤꯌꯥꯏꯅꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯣ, ꯏꯆꯟꯁꯦ ꯈꯔ ꯀꯨꯞꯅ ꯁꯦꯟꯅꯕꯤꯌꯨ, ꯑꯩꯈꯣꯏꯅꯁꯨ ꯁꯦꯟꯅꯖꯒꯦ꯫ ꯉꯁꯤ ꯏꯅꯥꯎ ꯑꯁꯤꯅ ꯏꯆꯟꯁꯦ ꯐꯥꯔꯝꯗ꯭ꯔꯗꯤ ꯑꯗꯨꯃꯛ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯝꯕꯁꯨ ꯌꯥꯏ." ꯍꯤꯌꯥꯏꯅꯨ ꯏꯔꯦꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯥꯒꯠ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯊꯥꯒꯠꯆꯩ, ꯑꯩꯒꯤ ꯏꯁꯨꯁꯦ ꯈꯔ ꯃꯉꯥꯎ ꯊꯤꯕꯅꯤ, ꯊꯥꯒꯠꯆꯔꯤ ꯏꯕꯨꯡꯉꯣꯕꯨ." ꯏꯔꯦꯜ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯈꯣꯟꯐꯝꯗ ꯍꯥꯏꯔꯛꯏ, "ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯕꯣꯕꯣꯛ, ꯑꯩꯒꯤ ꯃꯥꯡꯗ ꯆꯦꯜꯂꯛꯄꯗꯨꯗ ꯃꯇꯦꯡ ꯑꯣꯏꯅ ꯄꯥꯡꯕꯅꯤ." ꯂꯂꯩꯃ ꯃꯥꯗꯤ ꯏꯔꯦꯜꯗ ꯑꯗꯨꯃꯛ ꯑꯈꯥꯕ ꯃꯤꯠꯌꯦꯡ ꯑꯃ ꯂꯣꯏꯅꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯕꯥꯅꯨ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯑꯅꯤ ꯆꯪꯅ ꯂꯂꯩꯃꯕꯨ ꯄꯨꯟꯁꯤꯟꯈ꯭ꯔꯦ꯫
tungda yaikhomba amadi mayamdusu mari mari inakre. Irel madi pusinkhriba nupi mangonda adumak yengduna lehawi. Mari makhom khangdaba thodok asi Irel karino hainaso ma khajik ngakjane. Adubu thoine hena khanjiludre matha amana yumshillaba maramna. Asung khongchat yangba matambo matik chaba kanana mikup amatang oirabaso palhanduna thamba ngamba yawbagi. Asumna numit nini humni haure. Thaba masa khara kankhatpoina tawi. Hawgai kankhatpadi ngamba natte makhot makhong pumnama loina shitharibani. Stroke amuk tawshiliba maramna. Mi amana mabu shaugatpiduna hawgatpa nattana ma kaishu tawba ngamba natte. Hospital da dum laishilakpa maramna machanupana kadaidagi silna hidak langthak amadi chana thaknaba tawrige khanbada thaba hospital gi bed aduda mikup amata maning tamna leiba yaraktre. Aduna machanupada yumda hallasi haina takshinba hore. Ibungo hima kaishu tawdre yumda chanaba tawsi. Nama ai mafamsida leibasi yamna wai. Akoigi hospital sidadi imadi leningne. Akoigi ina kupa segairaba yumduda lening. Mafam sida leiraga aidi wakal hina anaba henjilaklaboi khal. Ima matam khara leikise. Ima namana sakara kankhalakpaga adum halladoini. Ima naba thuna pharo. Ima hek phabaga adum akoigi khulda chatladawni ima. Thaba machanupada mitpham thamduna midlo pirang ihauna haire. Imagi bungo nangbu kadaidagi silna imagi hidak langthak leiribano. Sida leibagi chak isingi silna kanana puthoiba. Nama mafam asida leiba pamde chalasi aikoigi khulduda ima hakchangsi karisu tawdre. Irel mamagi wahai khara si kari khungadabano haiba ma khangde. Mitsna anida panduna leiramba pirangdo sintharakpa khanghaude. Phana khangjinnabu hotnakiba pirang irik adubu takiba khanghaude. Takiba pirang adu makhut ani changna taithoknabu hone phat phat. Karigumba mamana ukhradi nungairoi khanna. Mamada onsinduna asemba minoka loinana haire. Ima hana naba pharaga loire. Imana kaigi silgi matha sarinu. Nacha ilay sidi. Imana nacha ibu thabum tarapi buknungda naupuduna kasi phobu chawnabu yokpirakpani. Imana naraba matam sidadi imagi pokjaba nacha ilay risidi. Karigi imana silgi khalinu. Imana nacha layri imagi damakta ngamnaba nachana hotnagani. Tanja aduda madom chadu sa jangle Irel da onsinduna haire. Irel sisi phone se noi kakana paibaduni nang paihawru sida pau phaunaba chak sena sida leire. Iche sisune ai khara inbiraki nangsu chathoknaba tawru. Khuldagi sitana lakpadane gari tonglakpagi onthokna wakre. Irel madom chana pirakiba phone du law chakti horen ngahak leiraga charage haina haikre. Aduga room madudagi thokige tawi phone adu puraga madom chana phat khamduna haire. Hai Irel nang buibe machalai mada kaishu haibidrabane mana nangbu phone amta tawro haina aingonda nungaitana paw ma chelakbani phone pairabanina nang somta tawbi khoko number du so duda save tawrabani chalai ma haina. Irel hoi haigum mangak nomlamlaga adumak phone do namnamduna thokre. Magi chemchabu tasena ningsingdabadi natte. Mamagi khanbada magi thawai oiriba chemchagi wakhal changkhidabani Irelda. Irel haina haina magi chemchada call tawshil. Ringdo amurak anirak chatpaga paire. Asomdagi chalaima warawba matawda. Yai, nang aingonda phone sungtaw tawrakte. Aingonda pawsu kemta hairakte kaigino. Yai, nang ai nungsidrabo. Imagi pawsu aingonda kemta hairakte. Nang yam phatte yaina yam phatte. Haina haina khonjel olai kaplaba mali nupi mado. Irel numit nini humni tarudraba magi chemchagi khonjel tarakpa mikupta
ꯈꯥꯡꯒꯠꯇꯨꯅ ꯊꯝꯂꯝꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨꯁꯨ ꯁꯤꯟꯊꯔꯛꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯆꯦꯝꯆꯥꯕꯨ ꯃꯥꯒꯤ ꯑꯩꯅ ꯀꯔꯝ ꯀꯥꯎꯗꯣꯏꯅꯣ? ꯑꯩ ꯆꯦꯝꯆꯥꯕꯨ ꯀꯥꯎꯕ ꯂꯩꯇꯦ꯫ ꯏꯃꯥꯅ ꯅꯥꯗꯨꯅ ꯃꯐꯝꯁꯤꯗ ꯂꯩꯕꯁꯤꯅ ꯑꯩ ꯆꯦꯝꯆꯥꯕꯨ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗꯕꯅꯤ꯫ ꯆꯦꯝꯆꯥ, ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯆꯦꯝꯆꯥꯕꯨꯁꯨ ꯌꯥꯝ ꯎꯅꯤꯡꯉꯤ꯫ ꯆꯦꯝꯆꯥꯒꯤ ꯈꯣꯟꯖꯦꯜꯁꯤ ꯇꯥꯔꯒ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯁꯨ ꯍꯦꯜꯂꯤ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯅꯠꯇꯒꯨꯝ ꯃꯈꯣꯜ ꯊꯣꯛꯇ ꯀꯞꯂꯩ꯫ ꯌꯥꯏ, ꯀꯞꯀꯅꯨ꯫ ꯅꯪ ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯅꯪꯒꯤ ꯆꯦꯝꯆꯥ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯩ ꯌꯥꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯀꯦ ꯇꯧꯔꯤꯌꯦ꯫ ꯑꯩ ꯏꯃꯥꯕꯨꯁꯨ ꯌꯥꯝ ꯎꯅꯤꯡꯉꯤ꯫ ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯆꯦꯝꯆꯥ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡꯗꯨ ꯎꯔꯒ ꯈꯔ ꯃꯈꯩ ꯐꯔꯗ꯭ꯔꯥ ꯈꯪꯗꯦ꯫ ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯈꯪꯐꯝ ꯈꯪꯗꯕ ꯏꯍꯨꯜ ꯑꯃꯅ ꯑꯗꯨꯃꯛ ꯏꯀꯣꯛꯊꯛꯇ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯑꯃꯒꯨꯝ ꯅꯟꯗꯨꯅ ꯂꯩꯔꯤ꯫ ꯆꯂꯩꯃ ꯐꯣꯟꯗꯨ ꯐꯠ ꯀꯛꯈ꯭ꯔꯦ꯫ ꯏꯔꯦꯜ ꯃꯄꯤꯗꯨ ꯇꯩꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯁꯣꯝꯗꯅ ꯂꯂꯩꯃ ꯍꯣꯁꯄꯤꯇꯥꯜꯒꯤ ꯏꯆꯤꯛ ꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯊꯣꯛꯂꯛꯇꯨꯅ ꯐꯝꯗꯨꯅ ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯂꯩ꯫ ꯆꯍꯤ ꯀꯌꯥ ꯎꯆꯦꯛ ꯑꯃꯒꯨꯝ ꯄꯣꯟꯗ ꯂꯩꯔꯨꯕꯗꯒꯤ ꯊꯥꯗꯣꯔꯛꯄꯒꯨꯝ ꯃꯁꯥꯗ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯐꯥꯎꯔꯛꯏ꯫ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯑꯁꯤ ꯃꯁꯥꯗ ꯌꯩꯔꯛꯄ ꯃꯤꯀꯨꯞꯇ꯫ ꯅꯍꯥꯟ ꯃꯈꯩ ꯃꯤ ꯃꯔꯛꯇ ꯄꯨꯟꯗꯕ ꯃꯔꯝꯅ ꯂꯂꯩꯃ ꯃꯁꯥꯁꯤ ꯃꯌꯥꯝꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯂꯩꯕꯗꯨ ꯏꯍꯩ ꯍꯩꯅꯗꯕ ꯑꯃꯗꯤ ꯐꯥꯎꯏ꯫ ꯁꯦꯀꯨꯔꯤꯇꯤ ꯀꯌꯥ ꯑꯃ ꯂꯩꯕꯅ ꯃꯥ ꯆꯦꯟꯈ꯭ꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯇꯧꯔꯨꯗꯦ꯫ ꯑꯗꯨꯃꯛ ꯃꯪꯗꯨꯅ ꯐꯝꯃꯤ ꯑꯆꯤꯛꯄ ꯃꯐꯝꯗꯨꯗ꯫ ꯃꯉꯥꯎ ꯊꯤꯅ ꯁꯤꯠꯂꯛꯂꯤꯕ ꯅꯨꯡꯁꯤꯠ ꯃꯥꯁꯨ ꯅꯨꯄꯤ ꯃꯥꯒꯤ ꯍꯛꯆꯥꯡ ꯄꯨꯝꯕꯗ ꯌꯩꯔꯛꯏ꯫ ꯏꯐꯥ ꯐꯥꯔꯕ ꯑꯁꯥꯡꯕ ꯃꯁꯝꯗꯨꯁꯨ ꯅꯨꯡꯁꯤꯠ ꯃꯥꯒꯤ ꯃꯥꯏꯀꯩꯗ ꯃꯅꯤꯡ ꯇꯝꯅ ꯍꯥꯏ ꯍꯨꯝꯂꯤ꯫ ꯌꯦꯡꯈꯤꯕ ꯑꯃꯗ ꯑꯗꯨꯃꯛ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯥꯟꯖꯥꯗꯨꯗ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯗꯨꯅ ꯌꯥꯏꯈꯣꯝꯕ ꯃꯥꯁꯨ ꯊꯣꯛꯂꯛꯄꯅꯤ꯫ ꯂꯂꯩꯃ ꯃꯥꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯅꯨꯄꯥ ꯃꯥꯅ ꯂꯥꯞꯅ ꯍꯦꯛ ꯇꯥꯟ ꯆꯥꯅ ꯎꯔꯨꯔꯦ꯫ ꯌꯥꯏꯈꯣꯝꯕ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯅꯨꯄꯤ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯈꯣꯟꯐꯝꯗ ꯍꯥꯏꯔꯛꯏ, ꯏꯆꯟ, ꯑꯩ ꯁꯤꯗ ꯐꯝꯃꯛꯀꯦ ꯌꯥꯒꯗ꯭ꯔꯣ? ꯂꯂꯩꯃ ꯃꯆꯤꯟꯗꯒꯤ ꯋꯥ ꯑꯃ ꯐꯥꯎꯕ ꯀꯥꯡꯂꯛꯇꯦ, ꯇꯥꯁꯤꯟꯅꯗ ꯂꯩ꯫ ꯌꯥꯏꯈꯣꯝꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯔꯛꯏ, ꯀꯩꯁꯨ ꯍꯥꯏꯔꯛꯇ꯭ꯔꯕꯅꯤꯅ ꯌꯥꯔꯦ ꯍꯥꯏꯅ ꯂꯧꯔꯒꯦꯀꯣ ꯑꯗꯨꯗꯤ꯫ ꯍꯥꯏꯅ ꯂꯂꯩꯃꯒꯤ ꯃꯅꯥꯛ ꯅꯛꯅ ꯐꯝꯊꯔꯛꯏ꯫ ꯍꯧꯖꯤꯛ ꯂꯥꯡꯉꯝꯃꯤꯔꯣ ꯏꯆꯟ? ꯏꯍꯩ ꯍꯩꯅꯤꯡꯗꯕ ꯃꯇꯧꯗ ꯃꯉꯛꯇꯨꯅ ꯑꯣꯏꯅ ꯅꯣꯝꯃꯤ ꯅꯨꯄꯤꯗꯨ꯫ ꯌꯥꯏꯈꯣꯝꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ, ꯀꯩꯅꯣ ꯋꯥꯒ ꯑꯝꯇ ꯉꯥꯡꯗ꯭ꯔꯤꯁꯤꯕꯣ? ꯑꯩꯗꯤ ꯋꯥꯔꯤ ꯁꯥꯟꯅꯒꯦꯅ ꯏꯆꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯗꯣꯛꯇꯔꯅ ꯑꯩꯕꯨ ꯀꯩꯅꯦꯅ ꯈꯟꯕꯤꯔꯤꯅꯣ? ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯕꯅꯤ꯫ ꯗꯣꯛꯇꯔꯅ ꯑꯩꯕꯨ ꯀꯟꯕꯤꯔꯝꯗ꯭ꯔꯗꯤ ꯉꯁꯤ ꯑꯩꯅ ꯁꯨꯛ ꯋꯥꯅ ꯍꯤꯡꯂꯤꯁꯦ ꯀꯩꯁꯨ ꯍꯤꯡꯂꯝꯃꯣꯏ꯫ ꯗꯣꯛꯇꯔ, ꯅꯪ ꯌꯥꯝ ꯐꯠꯇꯦ꯫ ꯑꯩꯅ ꯅꯪꯕꯨ ꯀꯟꯕꯤꯌꯦꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯅꯣꯏꯒꯤ ꯅꯔꯁ ꯃꯌꯥꯝꯅ ꯍꯥꯏꯕꯗꯒꯤ ꯑꯩ ꯇꯥꯔꯤꯅꯦ꯫ ꯏꯃꯥꯡꯗ ꯁꯣꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯕ ꯃꯤ ꯑꯃꯕꯨ ꯑꯩꯅ ꯀꯔꯝꯅ ꯀꯥꯜꯂꯒ ꯆꯠꯀꯅꯤ ꯏꯆꯟ? ꯑꯩꯅ ꯗꯣꯛꯇꯔ ꯑꯣꯏꯔꯤꯁꯦ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯕꯁꯤꯡꯗꯣ ꯀꯟꯒꯅꯤ ꯍꯥꯏꯅ ꯊꯣꯛꯂꯛꯏꯅꯤ꯫ ꯏꯆꯟ, ꯑꯗꯨꯝꯅꯁꯨ ꯅꯁꯥꯅ ꯅꯁꯥꯗꯣ ꯍꯥꯏꯖꯅꯨ, ꯐꯠꯇꯦ꯫ ꯑꯃꯨꯛꯀ ꯍꯟꯅ ꯄꯣꯛꯀꯅꯤꯁꯨ ꯇꯝꯕ ꯉꯝꯗ꯭ꯔꯕ ꯃꯤꯑꯣꯏ ꯃꯄꯣꯛꯅꯤ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯗꯨꯕꯨ ꯏꯆꯟ? ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯗꯣꯛꯇꯔ ꯍꯣꯏꯅ ꯍꯤꯡꯅꯔꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗꯨꯒ ꯃꯥꯟꯅꯗꯦ꯫ ꯗꯣꯛꯇꯔ, ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯑꯃꯝꯕꯅꯤ꯫ ꯌꯥꯝ ꯋꯥꯅ ꯈꯥꯡꯂꯒ ꯉꯁꯤꯐꯥꯎꯕ ꯍꯤꯡꯂꯛꯏꯅꯤ꯫ ꯌꯥꯏꯈꯣꯝꯕ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡꯅ ꯂꯩꯇꯦꯡ ꯑꯣꯏꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯆꯟ, ꯑꯩꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ, ꯏꯆꯟꯕꯨ ꯎꯕ ꯃꯤꯀꯨꯞꯇ ꯊꯃꯣꯏꯁꯤꯗ ꯀꯩꯒꯨꯝꯕ ꯑꯃꯗꯨꯝ ꯐꯥꯎꯔꯛꯏ꯫ ꯍꯥꯏꯔꯛꯂꯤꯕ ꯌꯥꯏꯈꯣꯝꯕꯒꯤ ꯋꯥꯍꯩꯁꯤꯗ ꯂꯂꯩꯃ ꯏꯍꯩ ꯍꯩꯅꯤꯡꯗ ꯍꯥꯏꯔꯛꯏ, ꯗꯣꯛꯇꯔ, ꯑꯩ ꯆꯪꯉꯒꯦ, ꯍꯌꯦꯡꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯅꯤ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ꯫ ꯌꯥꯏꯈꯣꯝꯕꯗ ꯍꯟꯅ ꯌꯦꯡꯂꯝꯗꯦ꯫ ꯌꯥꯏꯈꯣꯝꯕ ꯅꯨꯄꯤ ꯃꯥꯅ ꯆꯪꯈꯤꯕ ꯃꯥꯏꯀꯩꯗꯨꯗ ꯑꯗꯨꯃꯛ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯁꯣꯝꯗꯅ ꯏꯔꯦꯜ ꯃꯥꯒꯤ ꯆꯦꯝꯆꯥꯕꯨ ꯂꯥꯛꯄ ꯒꯦꯠꯇꯨꯗ ꯂꯦꯞꯇꯨꯅ ꯉꯥꯏꯔꯤ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯥꯒꯤ ꯆꯦꯝꯆꯥꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯐꯠ ꯑꯗꯨꯝ ꯄꯥꯏꯔꯛꯏ꯫ ꯑꯩ ꯌꯧꯔꯛꯇꯧꯔꯦ ꯌꯥꯏ, ꯒꯦꯠ ꯌꯧꯁꯤꯜꯂꯛꯏ꯫ ꯑꯩ ꯒꯦꯠꯇ ꯉꯥꯏꯔꯒ ꯂꯩꯔꯕꯅꯤꯀꯣ ꯆꯦꯝꯆꯥ꯫
ꯍꯥꯏꯅꯔꯤꯉꯩ ꯏꯔꯦꯜꯒꯤ ꯃꯅꯥꯛꯇ ꯑꯣꯇꯣ ꯑꯃ ꯅꯛꯅ ꯈꯥꯝꯂꯦ꯫ ꯅꯨꯄꯥ ꯃꯥꯒꯤ ꯊꯃꯣꯏꯅ ꯅꯨꯡꯁꯤꯖꯕ ꯃꯥꯒꯤ ꯆꯦꯝꯆꯥꯁꯤ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯎꯅꯔꯛꯇꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯉꯁꯤ ꯈꯪꯍꯧꯗ ꯎꯕꯁꯤꯅ ꯅꯨꯄꯥ ꯃꯥꯗꯤ ꯆꯍꯤ ꯀꯌꯥ ꯑꯃ ꯅꯨꯄꯤꯁꯤꯕꯨ ꯎꯔꯨꯗ꯭ꯔꯕ ꯑꯣꯏꯅ ꯈꯜꯂꯦ꯫ ꯃꯥꯒꯤ ꯆꯦꯝꯆꯥꯅ ꯑꯣꯇꯣꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯏꯔꯦꯜ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯛꯄ ꯃꯤꯀꯨꯞꯇꯗꯤ ꯏꯔꯦꯜ ꯃꯥꯒꯤ ꯆꯦꯝꯆꯥꯕꯨ ꯆꯦꯅ ꯀꯣꯟꯁꯤꯟꯗꯨꯅ "ꯑꯩ ꯌꯥꯝꯅ ꯋꯥꯔꯤ, ꯅꯪꯒꯤ ꯃꯥꯏꯊꯣꯡꯁꯤ ꯎꯔꯒ ꯈꯔ ꯃꯈꯩ ꯑꯋꯥꯕꯁꯤ ꯐꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ" ꯍꯥꯏꯅ ꯍꯥꯏꯅꯤꯡꯉꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯄꯥꯡꯒꯜꯗꯨ ꯂꯩꯇꯦ, ꯊꯃꯣꯏꯗ ꯈꯟꯖꯕ ꯅꯠꯇꯅ꯫ "ꯏꯃꯥꯗꯣ ꯑꯩ ꯌꯥꯝ ꯎꯅꯤꯡꯉꯤ, ꯂꯥꯛꯑꯣ, ꯏꯃꯥꯒꯤ ꯃꯅꯥꯛ ꯆꯪꯉꯁꯤ ꯌꯥꯏ" ꯋꯥꯍꯩꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯊꯕꯥꯅ ꯂꯩꯔꯤꯕ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯦ꯫ ꯊꯕꯥ ꯆꯂꯩ ꯃꯃꯥꯅ ꯆꯪꯂꯛꯄ ꯎꯕ ꯃꯤꯀꯨꯞꯇ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯧꯁꯤ ꯎꯗꯕ ꯀꯨꯏꯔꯦꯗ, ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯥꯒꯤ ꯅꯥꯛꯇ." ꯆꯂꯩꯃ ꯍꯔꯥꯎ ꯍꯔꯥꯎ ꯊꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯦ꯫ "ꯏꯃꯥ, ꯁꯤꯗꯒꯤꯗꯤ ꯑꯩ ꯂꯥꯛꯑꯕꯅꯤꯅ ꯅꯥꯕ ꯐꯔꯗꯧꯅꯤ, ꯑꯗꯨꯒ ꯈꯨꯟꯗ ꯍꯜꯂꯗꯧꯅꯤꯀꯣ." ꯊꯕꯥ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯅ ꯉꯛ ꯅꯣꯝꯃꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯇꯨ, ꯃꯁꯤꯅꯅꯦ ꯅꯥꯕ ꯐꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯩꯈꯤꯗꯧꯅꯤ ꯍꯥꯏꯔꯤꯅꯤ, ꯑꯩ ꯍꯛꯆꯥꯡ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯅ ꯍꯥꯏꯕꯕꯨꯅꯦ ꯃꯥꯅ ꯍꯦꯛ ꯌꯥꯗꯦ ꯇꯧꯔꯤꯁꯦ." ꯏꯔꯦꯜ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯃꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯏꯃꯥꯒꯤ ꯍꯛꯆꯥꯡꯁꯦ ꯈꯔ ꯀꯟꯈꯤꯁꯅꯨ ꯇꯧꯕꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯨꯟꯗ ꯁꯣꯏꯗꯅ ꯍꯜꯂꯗꯧꯅꯤ ꯏꯃꯥ." ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯏꯔꯦꯜꯒꯤ ꯃꯗꯣꯝꯆꯥꯗꯣ ꯐꯠ ꯆꯪꯂꯦ꯫ "ꯍꯩꯃ, ꯏꯕꯦꯝꯃ ꯆꯂꯩꯃ, ꯅꯪꯁꯨ ꯌꯧꯔꯛꯑꯝꯃꯦꯗꯅ." "ꯑꯧ, ꯌꯧꯔꯦ ꯏꯗꯣꯝꯆꯥ." "ꯏꯆꯦꯁꯤꯅꯅꯦ ꯅꯪꯇ ꯑꯗꯨꯝ ꯍꯦꯛ ꯁꯣꯟꯕ, ꯃꯃꯧ ꯅꯨꯄꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔ ꯃꯥꯜꯂꯦ." ꯆꯂꯩꯃ ꯃꯃꯥꯏ ꯈꯖꯤꯛ ꯉꯥꯡꯁꯤꯜꯂꯦ, ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩ꯫ ꯃꯇꯧꯗꯨꯗ ꯏꯔꯦꯜꯒꯤ ꯃꯗꯣꯝꯆꯥꯗꯣ ꯏꯀꯥꯏꯔꯦꯅ ꯈꯟꯅ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯑꯩ ꯈꯨꯜꯗ ꯍꯟꯅꯕ ꯇꯧꯔꯒꯦ, ꯆꯂꯩꯃꯁꯨ ꯂꯥꯛꯂꯕꯅꯤꯅ." "ꯍꯣꯏ ꯍꯣꯏ, ꯍꯟꯅꯕ ꯇꯧꯔꯣ, ꯅꯨꯃꯤꯠꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯥꯔꯛꯂꯅꯤ." "ꯍꯣꯏ ꯏꯆꯦ, ꯊꯨꯡꯅꯕ ꯇꯧꯔꯒꯦꯀꯣ." ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈꯤ꯫ ꯆꯂꯩꯃ ꯑꯃꯗꯤ ꯏꯔꯦꯜꯗꯁꯨ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯔꯦꯜ ꯃꯗꯣꯝꯆꯥꯕꯨ ꯊꯤꯟꯗꯣꯛꯄꯤꯔꯨꯒꯦ ꯍꯥꯏꯅ ꯃꯇꯨꯡ ꯏꯟꯅꯈꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯂꯩꯃ ꯍꯣꯁꯄꯤꯇꯥꯜꯁꯤꯗꯅ ꯂꯩꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯅ ꯈꯜꯂꯛꯏ ꯃꯁꯥꯗ꯫ ꯃꯌꯨꯝꯗ ꯍꯦꯛ ꯍꯜꯂꯛꯄ ꯃꯤꯀꯨꯞꯇ ꯂꯂꯩꯃ ꯃꯥꯅ ꯍꯥꯟꯅꯒꯨꯝ ꯃꯄꯥꯅ ꯊꯝꯕꯤꯅꯤ ꯈꯟꯕꯗ ꯃꯌꯨꯝꯗ ꯍꯟꯅꯤꯡꯗꯕ ꯐꯥꯎꯔꯛꯏ꯫ ꯃꯁꯤꯅ ꯃꯥ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗꯒꯤ ꯆꯦꯟꯊꯣꯛꯅꯕ ꯀꯌꯥꯔꯛ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯂꯂꯩꯃ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗꯇꯨꯗ ꯐꯝꯗꯨꯅ ꯌꯦꯡꯈꯤꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯟꯖꯥꯗꯨꯗ ꯕꯥꯅꯨ ꯃꯈꯨꯠꯇ ꯆꯥꯛ ꯄꯥꯏꯗꯨꯅ ꯆꯪꯂꯦ꯫ "ꯏꯕꯦꯝꯃ, ꯁꯤ ꯆꯥꯛ ꯄꯨꯔꯤ, ꯆꯥꯛꯁꯤ ꯆꯥꯊꯣꯛꯅꯕ ꯇꯧꯁꯤ." "ꯉꯁꯥꯏꯗꯤꯅꯦ ꯏꯆꯦꯗꯣ ꯃꯁꯥ ꯉꯝꯗꯦꯅ ꯂꯩꯍꯧꯔꯦ, ꯂꯥꯛꯑꯔꯣꯏ, ꯑꯗꯨꯅ ꯅꯦꯅꯦꯒꯤ ꯑꯣꯏꯅ ꯂꯩꯕ ꯇꯥꯔꯦ." ꯕꯥꯅꯨꯅ ꯄꯨꯔꯛꯂꯤꯕ ꯆꯥꯛꯇꯨ ꯂꯧꯊꯣꯛꯇꯨꯅ ꯂꯂꯩꯃꯕꯨ ꯏꯟꯕꯤꯅꯕ ꯍꯣꯠꯅꯩ꯫ "ꯁꯤꯁꯤ, ꯅꯦꯅꯦ ꯏꯟꯕꯤꯔꯛꯀꯦ." ꯂꯂꯩꯃ ꯕꯥꯅꯨꯅ ꯃꯆꯥꯗ ꯃꯆꯥꯒꯨꯝ ꯂꯨꯅ ꯈꯟꯕꯤꯕ ꯃꯇꯧꯁꯤ ꯎꯕꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯔꯍꯧꯔꯦ꯫ ꯑꯗꯨꯒ ꯃꯆꯤꯟꯗꯒꯤ ꯑꯁꯨꯝ ꯋꯥꯍꯩ ꯈꯔ ꯕꯥꯅꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯤꯅꯦ, ꯕꯕꯥꯗ ꯑꯩꯒꯤ ꯅꯥꯛꯇ ꯅꯣꯡꯃꯇ ꯂꯥꯛꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯑꯩꯕꯨ ꯕꯕꯥꯅ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗꯕ꯭ꯔꯥ? ꯑꯩꯒꯤ ꯋꯥꯕꯨ ꯊꯥꯖꯕꯤꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯅꯤꯅꯦ?" ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯗꯨꯅ ꯃꯄꯤ ꯁꯤꯟꯊꯔꯛꯀꯦ ꯇꯧꯏ, ꯑꯗꯨꯕꯨ ꯈꯪꯖꯤꯟꯗ꯭ꯔꯦ꯫ ꯃꯆꯥꯕꯨ ꯅꯨꯡꯁꯤꯗꯕ ꯃꯄꯥ ꯃꯃꯥ ꯀꯅꯥ ꯂꯩꯒꯦꯅꯦ ꯉꯁꯤꯒꯤ ꯇꯥꯏꯕꯪꯁꯤꯗ? ꯃꯃꯥ ꯃꯄꯥ ꯄꯨꯝꯅꯃꯛ ꯃꯆꯥꯕꯨ ꯅꯨꯡꯁꯤꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯀꯔꯤꯒꯤ ꯅꯪꯕꯨ ꯅꯨꯡꯁꯤꯔꯣꯏ? ꯅꯨꯡꯁꯤꯔꯝꯒꯅꯤ, ꯅꯪꯒꯤ ꯕꯕꯥꯅ ꯅꯪꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯅꯨꯡꯁꯤꯔꯝꯒꯅꯤ." "ꯊꯥꯖꯗꯦ, ꯑꯩ ꯊꯥꯖꯗꯦ ꯅꯤꯅꯦ, ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯕꯕꯥꯗꯒꯤ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯐꯪꯗꯕꯁꯤꯗ ꯀꯔꯝꯅ ꯕꯕꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯝꯗꯣꯏꯅꯣ? ꯑꯗꯨꯗꯤ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗꯅꯤ ꯂꯩꯔꯤ." "ꯁꯤꯁꯤ, ꯆꯥꯛꯁꯤ ꯆꯥꯅꯕ ꯇꯧꯔꯣ. ꯀꯩꯒꯤꯅꯣ ꯅꯪꯅ ꯋꯥꯈꯜ ꯑꯗꯨ ꯌꯥꯝ ꯈꯟꯖꯤꯜꯂꯤꯁꯤꯕꯣ? ꯅꯪꯒꯤ ꯕꯕꯥꯅ ꯅꯪꯕꯨ ꯍꯥꯟꯅꯒꯨꯝ ꯊꯝꯂꯔꯣꯏ. ꯅꯪꯕꯨ ꯃꯌꯥꯝꯒꯨꯝ ꯂꯩꯍꯜꯂꯅꯤ, ꯀꯣꯂꯦꯖꯁꯨ ꯀꯥꯍꯜꯂꯅꯤ ꯍꯥꯏꯍꯧꯔꯤꯅꯦ." ꯏꯊꯥ ꯊꯥꯖꯗꯕ ꯋꯥꯗꯨ ꯕꯥꯅꯨꯅ ꯍꯥꯏꯔꯛꯄ ꯃꯤꯀꯨꯞ ꯑꯁꯤꯗ ꯕꯥꯅꯨꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯦ꯫ "ꯅꯤꯅꯦ, ꯑꯩꯕꯨ ꯌꯨꯝꯗ ꯍꯟꯁꯤ ꯍꯥꯏꯕ ꯌꯥꯔꯛꯅꯕ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯝꯅꯤ. ꯑꯩ ꯈꯪꯉꯤ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯑꯣꯡꯁꯤ ꯅꯤꯅꯦ." "ꯍꯩꯃꯥ, ꯅꯪ ꯅꯤꯅꯦꯅ ꯍꯥꯏꯕ ꯋꯥꯁꯤ ꯊꯥꯖꯗ꯭ꯔꯕ꯭ꯔꯅꯦ ꯂꯂꯩꯃ?"
haina banu lalaimagi makokta tapna nalai. Ai nini na haiba wa thajadabadi nate. Adubu ai babana haige tabu wa si haiba loshunhande. Banu na pathu na haire. Nini bunang nane namamak ni haina khallabadi. Mama amana machada karamna oidaba ngangani. Nangi babana nangbu yumda halaknaba hajinba nate. Nangbu nini na haiba se thajadaba tawnu ni lalaima. Lalaima banu na hairiwa wa du khumlaktre. Mabukningdadi nungaiba ama phawjaima. Maramdi babana mabu amuk hanna kaduda solon sinduna namsinduna thambiraroi hairakpa mikup asida. Asum chaktu banu na inbiduna chak jokhom ama ani jasili. Somdana thaba chaki sing pijaba pumba loiramduna irel amadi chalaimadu hajik langmagi oina hospital gi room adudagi khara jikpa mafam amada thokle. Yamna chi mi kya leite. Tha jamasu atiyada amakpa yauda taru ingna thokle. Tha jamabu magun haplibadi thawan sing adunani. Irel magi chenchada munna yenglaga haire. Chencha ingna ningthibi maisa chenjadabi tha jama siningthidra. Madi amakpa haibado amata yauda mayik singna mumun noktuna ikhoigi kumhaibu yenglisi ubra. Maisa chenjadabi tha jamagi awabasu leiramba yaina. Nonghong puba amuba leichungna kupsankiba mikuptadi tha jagi ningthibado ubu phangde. Adugi mikuptuda tha jamado karamna leiramni. Pasisu wahangni. Aduga yengune chencha. Loinaidraba malang asida taguk taringna ngaliba thawan michaksingse. Kanana masing thiba ngamluni. Ningthijadra makhoise. Kaigino makhogi singasina aingonda wahang toina tawriba. Mahusa lairembi magi kutsimni yai. Yengbada pukning hui. Athingba hingi phajabasidi wakhal waba kaya amasu soidana yengba thoklaklamgani. Aduna soidana khanglamgani athingba hingi phajabasi. Thaja thawan singda mifam thamlamba irel magi chenchada amuk yengle. Maisa chenjadabi thajamase nangome ningthije jemja. Wahisi haiduna chalaimagi makhuttu paire. Irelgi mataw asida chalaima khaji ikaibana mamai ngangsili. Irel magi chemchada nungshina yengduna haire. Aina ngasi pairiba chemchagi khutse punsi chupagi oina paiba phanganbiyuko. Chemchabu thamoi sena nungshirubasina chemchabu udaba numit kharasida chemchabu uningbagi khawlangkhibani. Adubu imagi khanbada asuk nungshiba chemcha nangse aina ningsing kaishu haiba ngamkhidi. Wahisi haiduna pairamba nupi magi makhuttu thadokduna sindharake tawrakliba. Lamhelaba pirang mado taraktanaba mamai leithokduna thingnaba honaje. Adubu khanghauda tarakki pirang irik khara adubu phatpat taithoi magi chemchada uhalakte. Taithokriba magi yaigi mapido nupi magi makut aniduna nupa magi mamai mapada paiduna nupi mangonda laishinhanduna haire. Yaina pairamba khudangse lamlanba kanada supai haloi. Lepkhrabani aidi yaigi. Hongleroidaba khongphamni yaina awaba tarakpa mikupta yaibo lamakhangdo hundoklamduna thamlamgadaba nangi chemchado aidi nate. Thamoi shisho kaishu lamhenba oihalo. Atopa kana amasu mitsina hana yengbiro. Nangi awaba nungaiba anima ai saruk yajage khana lepkhri aidi. Yai nangidama punsi chupa lepkhri. Hairakliba magi chemchagi wahai kharasina irel magi chemchabu mikup asida nungshiba hele. Irel magi chemchabu mathada chena konsinduna makhatarei. Chemchabu aigi oina phangjabase aigi laibak yam phabani. Matamgi chatnabi arangarakta yauddabi. Kumai harau lakpa matamda sima layu haidabi. Aigi awaba mikup phawbadi aigi damak leplibi aigi chemchase. Ainasu punsi chupa thadoklu lepkani. Aigi chemchagidama magi yaina lepkani.
ꯆꯂꯩ ꯃꯃꯥꯁꯨ ꯑꯗꯨꯃꯛ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯥꯒꯤ ꯌꯥꯏꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯡꯗꯨ ꯑꯗꯨꯃꯛ ꯇꯥꯔꯤ꯫ ꯈꯪꯍꯧꯗꯦ ꯃꯤꯀꯨꯞꯁꯤꯗ ꯇꯔꯨ ꯇꯔꯨ ꯊꯣꯛꯂꯝꯕ ꯊꯥꯖꯃꯥꯁꯨ ꯅꯣꯡꯍꯧ ꯄꯨꯕ ꯃꯐꯝ ꯈꯪꯗ ꯄꯥꯏꯔꯛꯄ ꯑꯃꯨꯕ ꯅꯣꯡꯃꯥꯅ ꯃꯥꯏꯀꯩ ꯃꯔꯤ ꯀꯨꯞꯁꯤꯟꯈ꯭ꯔꯦ꯫ ꯏꯔꯦꯜ ꯅꯣꯡꯊꯛꯇ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯆꯤꯝꯆꯥ ꯆꯪꯅꯕ ꯇꯧꯔꯁꯤ, ꯅꯣꯡꯁꯤ ꯆꯨꯔꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯍꯧꯖꯤꯛꯇ ꯊꯣꯛꯂꯝꯕ ꯊꯥꯖ ꯊꯋꯥꯟꯁꯦ ꯅꯣꯡꯅ ꯂꯣꯏꯅ ꯀꯨꯞꯁꯤꯟꯈ꯭ꯔꯦ, ꯆꯪꯉꯁꯤ ꯆꯤꯝꯆꯥ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯆꯪꯃꯤꯟꯅꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯪꯉꯛꯄ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯣꯡꯗꯨ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯆꯨꯊꯔꯛꯄ ꯍꯧꯔꯛꯏ꯫ ꯑꯁꯨꯝ ꯏꯔꯦꯜ ꯑꯃꯗꯤ ꯆꯂꯩꯃ ꯑꯅꯤꯅ ꯂꯥꯛꯄꯗ ꯔꯨꯝ ꯑꯃꯗ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯇꯥꯔꯛꯏ꯫ ꯗꯣꯛꯇꯔ ꯑꯃꯒ ꯀꯟꯅ ꯃꯨꯛꯅꯕꯒꯤ ꯃꯃꯤꯗꯨꯅ ꯃꯥꯅ ꯎꯔꯤꯕꯁꯤ ꯐꯠ ꯌꯦꯡꯉꯝꯕꯇꯅꯤ, ꯊꯣꯏꯅ ꯌꯦꯡꯁꯤꯜꯂꯨꯗ꯭ꯔꯦ꯫ ꯃꯃꯥꯒꯤ ꯔꯨꯝ ꯇꯝꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈꯤ꯫